Drug lalonba faduna punaba hotnabada drug lalonba meeoi aduna Meeyam-da kanbiyu haina laurakpatagi wahang pahung tawduna Meeyam-na Anti-Drug Campaign Bishnupurgi meeoi ama fubadagi sokkhre. Makhoina purakpa gypsy mai thakhre hairi thaudok asing asi nungthil pung ama makhairom tabada moirang gi manung channa leiba Kwakta Ward number 3 da thokibane. Anti-Drug Campaign Bishnupurgi kangbu amana drug lalonba meeoi ama Suzuki Access da lakpada phaki pharba meeoi aduna Mahakan biyu haina laubadagi mafamadu da lairamba meeoi sing hupchilaktuna maram amata hangdana ADC gi meeoi sing da khut tharakibani hari. ADC gi meeoi ama soktuna moirang CHC da pukhatlaba matung Jenims da makha taba layeng chathanaba pukhre hari thaudok aduda laikai adugi meeoi singna ADC na tonglakpa gypsy su mai thaki thaudok asigi pau tabaga Bishnupurgi SP moirang PS amadi Pagakchau ikai PS ki team sing changsilaktuna tear gas shell amadi blank fire tawduna irang adu laksinki loinana ADC ki volunteer adu kanki hari mafam aduda makhatana thokhaningdaba thaudok thoktanaba police na ngak senduna laikre hari